पुंगिंग की वारोल थोरो मसीदे ताबिरिब सिंगबु जेम्स हैगुरजमना तरामनो चबगलोइनना कोंगनोना खुरुमजरी ngasi पुंगिंग की वारोल थोरो मसीदा सिजनजरीब नंबर 9077282001 ngasi headline sing नुक्तिगी फोंगलिबा पाउसे सिंग हेडलाइन सिंग मरुइबा मियामनो तानजखरे लोइनना खरा पुंगिंग चिंचिनजबा वाफुं खरा लोकचरी हाई कोर्ट ऑफ मणिपुर पीखिबा मिखलगी मरी लेनबा अहानबा लैंडमार्क जजमेंट दा सुरचंद्र बुडिटन कैंडिडेट ओहनखिबा मिखल हाई कोर्ट ना चनहंदन थमलगा महाका ख्वाइदगी नकना लंबा पाखिबा रामेश्वरबु एमएलए नि हाइदुना लाउथोक्रे मसे मणिपुर की इतिहास दा यामना अंगकपा पॉलिटिकल की वरगलिबा मोंगसिगी सुरचंद्र बुडिटन कैंडिडेट ओहनखिबसी मिखल अदुदा हाई कोर्ट ना चनहंदन थमलगा रामेश्वरबु एमएलए नि हाइना लाउथोक्रे मसीनी हौजी मांगद लेरिबा राजनीति की ओइबा वाफम से दुगा मसीगी मखा ताबा लाखिबा यारी अमरोमदा निंगोल चाकोबगी ममांगदा नुमित खरनीदंग पोफम पिबियो हाइबा मियामगी वाकत लागली मसीदा पोचे योननबा दुगा तंजासनी उखुगी पोफम फंबी सिंगना मसी मरी लेनबा सिंगना उखुई प्रेस क्लब ता पाउमी सिंग उनबदा फोंदोकिबनी अदुगा पॉजिटिव ओइबा अनीमा लेखिद्रे नौ नौना अदुगा हौजिक फावबदा सुगिबा पॉजिटिव लेखिदबा मसिंगसी चनीगा कुनगनी थोइ सुरे हौजिक फावबगी अदुगा बोट थादनगदौरिबा पोलिंग स्टेशन सिंगी मनुंगदा अखुगी तोंगान तोंगानबा असिदा खुदोंग थिनिंगाई ओइबा नवेंबर की 3 ता पांगथोकदोरिबा सिदा कॉन्स्टिट्यूएंसी सिगी मरकता पांगथोकदोरिबा सिदा बोट थादनरगदुबा पोलिंग स्टेशन दा बनरेबल ओइबा पोलिंग स्टेशन हाइदि खरा पमथीबा साथीबा खरा इरांग थोकपा याबा 15 याउरी हाइबा वाफमसिनी बोट की लालोंग सिसु हयेंग थादनगदोरिबा बोट सिगी अंगपा मोंगदा लालोंग चथनबा हौखरे अदु मागी सपोर्ट तौबा सिंग अदुना मिखलदा माइ पाकननबगी दमदुगा यूएस की मिखलदा जो बिडेना अदुमक मांगजिल थारी अदुगा मसिदा लेमहौरिबा सीट चनीगा हुंफुगा मरी सि जो बिडेना फांगली अदुगा डोनाल्ड फांगिबना चनीगा तरागा मरीनी अदुगा चनीगा हुंबुद्रा फांगगदी सोइदना माइ पाकलगने अदुना सोइदना मकी जो बिडेना पाक माइ पाकपा याबगी मोंगददी लेरी अदुगा यमिनसी मसी मतंगदसु अदुगा यूनिवर्सिटी अमसुंग कॉलेज सिंग अमोहना हांगनबा गाइडलाइन सिंग UGC ना थोक्रे हाइबा वाफमसिनी अदुगा हौजी वरी वाफमसी हाई कोर्ट ना सुरचंद्र की महुत रामेश्वरबु कक्सिंग की मिहुत ओहनख्रे हाइबा वाफमसी सुमांगना तारी सो हयेंग वांगजिंग तेंथा केंद्र की अमदि तोंगा तोंगा केंद्र मंगागी पांगथोकदुरबा इलेक्शन सिदा हारिबा केंद्र सिंग सिदा लेरिबा मियोय सिंग भोट थादबगी राइट लेरिबा मियोय सिंगना अदोम भोट ता पैसा लोबिगदरा मिखल चुमना पांगथोकपदा दो मतेंग पांगबिगदरा अदोम मिखल असिदा पैसा पिरकु मतमदा लौगदरा अदो असेंगबा अखोइगी वोटर राइट अदु सिजनबिगदरा अदुगा मसिंग असि पुनिंग वारोल फोंदोपिबा यागनी अदो यारगदि हारिबा पोलिंग स्टेशन मंगा सिदा लेबिबा हयेंग भोट थादा कदोरिबा सिंगना थोरम सिदा हेना सरुग याबिरगदि याम नुंगाइनी अदो मसा मसा मन हाइतारे आइदि पैसा लौजरोय हाइबदो हेक्ता फोन रेडियो सिदा हाइबदो सो आई नि हानान हाइजरी जेम्स हाइगुरजम आइसो हयेंग भोट थादगदोरिबनि सो आई कनामतगी लुपाम लौरोय अदुगा पीरसु लौरोय पीरगसु थादरोय करीमता कनामतगी हाइतारे चेंग मरु मचादना आई साना आई सागी ऑन आइना पामजबा मीदुदा मसीना फरनी हाइबदो मधु मखलकांदा भोट पिजगनी सो मंगासिगी हानबा कोला लोखचगे हेलो मिंगमदि लाइफम हाइबियो हेलो मिंगमदि लाइफम हाइबियो उखोंसांग मयाइ लेकाइदगी मिंग हाइबियो उखोंसांग मयाइ लेकाइदगी करी मिंग कौबिबनो मनी कवे करी हाइबिनिंगी अखोइगी लंबी जी याम फत्रबसा सलुंगफंगा उखोंसांग लोनबजी सलुंगफंगिदी याम हाइरा अखोइ खोंजांग सुआइ हारक्तबा द थवाइ नुआइगत्रबा उखोंसांग द लेबा मीसिंगना हाबिरक्तबा हाइतारेने को अखोइगी सुपन पंदबा हाइतारे सलुंगफमनजु सलुंगफमनजु पंदिए पंदेबा सलुंगफमदि कैदोबै पल्लुनी सलुंगफमना सलुंगफमगी पंदोंनी उखोंसांगी मी लेदुदु उखोंसांगना वाकत पिरकदबनी को सेकमाई लमखाइदगिना सलुंगफम काइरेंखोब कैनो ताइनबसी फाउजिदी असार चटपा अमता यादजान नुआइतबना होय अदुगी सुम तौजरकपनिदा हौजिक हाइबिरिबसिना लोइबिरब्रो अतोप करी करी हाइबिनिंग बा लेबिरी
ꯑꯇꯣꯞꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩ ꯑꯗꯨꯕꯨ ꯂꯦꯞꯄꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩ ꯂꯦꯞꯄꯒꯦꯁꯨ ꯍꯥꯏꯕꯤꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯁꯣ ꯑꯗꯣꯝꯅ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯚꯣꯠꯇ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯕꯤꯒꯗ꯭ꯔꯥ ꯀꯅꯥꯅꯕꯨꯗꯤ ꯂꯧꯅꯤ ꯍꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯔꯥꯡꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯀꯔꯤ ꯑꯐꯕ ꯄꯣꯔꯛꯀꯗꯧꯔꯤ ꯑꯗꯣꯝꯅ ꯄꯩꯁꯥ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯥꯍꯧꯗꯕꯗꯨꯁꯨ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯀꯥꯒꯗꯧꯔꯤꯕꯗꯨꯁꯨ ꯂꯧꯊꯣꯛꯈꯤꯕꯗꯣ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯣꯡꯊꯥꯡꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯃꯤꯒꯤ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯅꯩ ꯃꯤꯒꯤ ꯑꯁꯣꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯑꯁꯣꯏꯕꯗꯤ ꯑꯩꯅ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯣꯏꯕꯁꯦ ꯃꯤꯅ ꯈꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯑꯁꯨꯝꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯤꯒꯤ ꯑꯁꯣꯏꯕꯗ ꯑꯩꯈꯣꯏꯅ ꯄꯥꯟꯅꯔꯨꯒꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯐꯥꯎꯕ ꯑꯩꯅ ꯁꯦꯝꯗꯣꯛꯆꯕ ꯉꯝꯗ꯭ꯔꯒ ꯑꯩꯅ ꯀꯅꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯅꯅꯕ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯕꯦꯟꯗꯔꯗ ꯌꯨ ꯊꯛꯂꯒ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯑꯃꯣꯠꯄ ꯀꯔꯞꯁꯟꯒꯤ ꯆꯠꯅꯕꯤꯗ ꯑꯩꯅ ꯍꯥꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯂꯩꯖꯔꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 9077282001 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯦꯔꯣꯛ ꯕꯥꯋꯥꯟꯗꯒꯤ ꯃꯅꯤꯇꯣꯝꯕ ꯁꯥꯏꯀꯣꯝꯅꯤꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯒꯨꯝꯕ ꯄꯨꯡ ꯋꯥꯔꯣꯜ ꯅꯨꯡ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯒꯤ ꯇꯧꯕ ꯍꯥꯏꯕꯤꯌꯨ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯔꯅ ꯃꯆꯤꯟꯗ ꯍꯥꯏꯕꯤꯈꯤꯕ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛ ꯁꯦꯟꯅ ꯆꯠꯅꯕꯒꯨꯝ ꯇꯧꯕ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯂꯦꯛꯁꯟ लेप्पा यादवा हाइदी मयामसिंह सेल लौरुबदगी चही मंगागी राइट कोनी होंतो याइबदो तारुजी हाइदी यामना सेंगलबो अपन दो आइगी दोनबा आइगी दिलेग मनिंग ममांग याइबा तारे वांगी केंद्रगी इलेक्शन सिदा याम चुमना फ्री होइना मयामसिंह नि खनबा मतमदा सेल लेयंगना असुंबा अफबा लेबाकी थबक तबकदोबा मबुकी लेप्पा चेंथोक चेंग तौदबा निबान तोइनि कोइना लायरा मेंग ताइ हाइबोमना थोक्तनाबा मयामना थमोइ सेंग खनबई मतमदो हयेंग निमिस्ता उचेन सेंग मयामना सेंग ताइना बिदना अचुंबा बोट मयाम तबक तबकदो टीवी ओ आइदना आकि कनोगी डायमंड निकोंगा आततंग सैना कनो पिजनिंग मने थागचरी हम फजब वफम ने हाइबेरी वफम से अखोइगी खुंथंगनरी बहाय तारे
ꯄꯨꯟꯊꯪꯅꯔꯤꯕ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯛꯇꯅ ꯑꯐꯕ ꯃꯔꯥ ꯆꯦꯠꯄ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯤꯍꯨꯠ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯁꯦꯜ ꯊꯨꯝ ꯂꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯁꯦꯜ ꯊꯨꯝꯗꯗꯤ ꯂꯧꯕꯤꯔꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯦꯜ ꯊꯨꯝ ꯉꯥꯏꯗꯅ ꯂꯩꯗꯅ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯗꯅ ꯀꯣꯛ ꯊꯣꯡ ꯑꯃ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯔꯕꯅꯤꯅ ꯈꯨꯠꯇ ꯍꯣꯔꯦꯟ ꯊꯥꯗꯔꯝꯕ ꯈꯔꯗꯣ ꯍꯥꯏꯗꯅ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯀꯥꯡꯕꯨ ꯑꯃꯗꯤ ꯉꯜꯂꯤꯉꯩꯗꯒꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯃꯆꯤꯗ ꯐꯝꯃꯒ ꯍꯣꯔꯦꯟ ꯒꯥꯔꯤ ꯑꯃ ꯇꯔ ꯊꯧꯔꯛꯑꯒꯀꯣ ꯄꯩꯁꯥ ꯌꯦꯜꯂꯕꯗꯨ ꯉꯥꯏꯔꯒ ꯀ꯭ꯋꯥ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯅꯕ ꯍꯣꯠꯅꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯃ ꯑꯣꯏꯔꯦ ꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯀꯗꯕꯗꯤ ꯑꯣꯏꯔꯛꯑꯣꯏ ꯍꯧꯖꯤꯛ USA ꯗ ꯇꯧꯕꯤꯔꯤꯕ ꯚꯣꯠ ꯇꯧꯔꯤꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯒꯨꯝꯕꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯅꯗꯤ ꯃꯥꯂꯦꯝꯗ ꯃꯤꯅ ꯃꯀꯣꯛ ꯊꯪꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯊꯪ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯏꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯃꯗꯨꯅꯅꯦꯕ ꯉꯁꯤ ꯀꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗ ꯍꯧꯖꯤꯛ USA ꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯏꯕꯅꯤ ꯃꯤꯈꯜꯁꯤ ꯄꯥꯡꯊꯣꯛꯄꯁꯤ ꯃꯤ ꯑꯃꯅ ꯚꯣꯠ ꯊꯥꯗꯕꯁꯤ ꯃꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯣꯅꯥꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣ ꯕꯤꯗꯦꯟ ꯂꯩꯔꯤꯁꯤ ꯃꯈꯣꯏꯗ ꯗꯥꯏꯔꯦꯛ ꯚꯣꯠ ꯄꯤꯗꯦ USAꯒꯤꯗꯤ ꯚꯣꯠꯁꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ 32 ꯗꯤꯁꯇ꯭ꯔꯤꯛ ꯂꯩ 32 ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯃꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯑꯃꯃꯝ ꯈꯜꯂꯤ ꯁꯣ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯁꯤꯗ ꯚꯣꯠ ꯄꯤꯒꯅꯦꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯁꯤ ꯈꯟꯒꯗꯧꯔꯤꯁꯤ ꯑꯃꯅ ꯗꯣꯅꯥꯜꯒꯤ ꯑꯣꯏꯒꯅꯤ ꯑꯃꯅ ꯖꯣ ꯕꯤꯗꯦꯟꯒꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯒꯅꯤ ꯕꯥꯏ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯔꯇꯤ ꯃꯌꯥꯝ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯗꯨꯗ ꯑꯩꯅ ꯗꯣꯅꯥꯜ ꯄꯥꯝꯃꯒꯗꯤ ꯗꯣꯅꯥꯜꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯇꯨ ꯄꯤꯒꯅꯤ ꯖꯣ ꯕꯤꯗꯦꯟ ꯄꯥꯝꯃꯒꯗꯤ ꯖꯣ ꯕꯤꯗꯦꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯇꯨ ꯄꯤꯒꯅꯤ ꯑꯗꯨ ꯄꯤꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯁꯤꯡꯗꯨ ꯀꯥꯎꯟ ꯇꯧꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ 32 ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞ ꯀꯥꯔꯛꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯇꯨ ꯑꯣꯏꯅ ꯃꯁꯤꯡ ꯊꯤꯒꯅꯦꯕ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯄ꯭ꯔesiꯗꯦꯟꯒꯤ ꯃꯤꯈꯜꯁꯤꯗ ꯀꯩꯅꯣꯅ ꯗꯥꯏꯔꯦꯛ ꯚꯣꯠ ꯇꯧꯗꯦ ꯑꯗꯨꯒ ꯁꯦꯜ ꯌꯦꯟꯗꯦ ꯁꯦꯜ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯇꯦ ꯃꯤꯒꯤꯗꯤ ꯑꯗꯨꯒ ꯗꯤꯕꯦꯠ ꯇꯧꯅꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯗ ꯗꯥꯏꯔꯦꯛ ꯂꯩꯍꯜꯂꯒ ꯃꯔꯩ ꯌꯦꯠꯅꯍꯜꯂꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯅꯍꯜꯂꯤ ꯃꯈꯣꯏ ꯑꯃꯅ ꯁꯤꯙꯅꯍꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯊꯥꯒꯠꯅꯍꯜꯂꯤ ꯃꯥꯒꯤ ꯄꯥꯔꯁꯅꯦꯂꯤꯇꯤ ꯌꯦꯡꯉꯒ ꯚꯣꯠ ꯄꯤ ꯑꯩꯈꯣꯏ ꯁꯤꯗꯅ ꯀꯩꯗꯧꯏ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯕ ꯃꯤꯗꯨꯅ ꯋꯥ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯕ ꯁꯞꯄꯣꯔꯇꯔꯁꯤꯡꯁꯤꯅ ꯚꯥꯔꯤꯗ ꯉꯥꯡꯉꯦ ꯋꯥꯁꯤ ꯃꯌꯥꯝ ꯑꯗꯨ ꯍꯨꯟꯅꯗꯅ ꯑꯃ ꯇꯧ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯈꯤꯕꯁꯤꯡꯗꯣ ꯄꯨꯊꯣꯛꯑꯒ ꯍꯥꯏꯕꯁꯤ ꯄꯥꯛ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯁꯞꯄꯣꯔꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯄꯩꯁా ꯄꯤꯕ ꯉꯝꯕ ꯐꯤꯔꯥꯟ ꯌꯨꯡꯍꯟꯕ ꯉꯝꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯡ ꯌꯥꯝ ꯌꯦꯟꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯨ ꯇꯧꯅꯤ ꯅꯆꯥ ꯊꯕꯛ ꯍꯥꯞꯄꯗ ꯑꯗꯨ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯗꯨꯅ ꯃꯁꯤ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯇꯥꯛꯆꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯥꯡꯗ ꯇꯥꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯨꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯕꯤꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯣꯝꯅ ꯄꯩꯁꯥ ꯂꯧꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯄꯩꯁꯥ ꯂꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯑꯗꯨꯗ ꯆꯥꯎꯈꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯀꯦꯟꯗ꯭ꯔꯅ ꯆꯥꯎꯈꯠꯇꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯏꯁꯥꯅ ꯌꯥꯕꯤꯌꯣ ꯃꯔꯝꯗꯤ ꯆꯥꯎꯈꯠꯍꯟꯗ꯭ꯔꯤꯗꯣ ꯑꯗꯣꯝꯅꯅꯦꯕ ꯁꯣ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯁꯤ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯒꯗꯧꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯣꯡꯅ ꯊꯣꯔꯛꯇꯅ ꯑꯩꯗꯤ ꯄꯩꯁꯥ ꯂꯧꯔꯣꯏ ꯍꯥꯏꯕ ꯉꯝꯕꯗꯨꯅꯤ ꯉꯁꯤ ꯌꯥꯝ ꯇꯥꯖꯅꯤꯡꯕꯁꯦ ꯑꯗꯨ ꯄꯩꯁꯥ ꯂꯧꯔꯣꯏ ꯍꯥꯏꯕ ꯉꯝꯕꯁꯤ ꯏꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯄꯥꯈꯪ ꯊꯣꯡꯂꯥꯛꯇꯒꯤ ꯑꯅꯟꯗꯤꯅꯦꯕ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄꯗꯤ ꯃꯥꯛꯁꯨ ꯄꯤꯌꯣꯅꯗꯤ ꯂꯥꯛꯑꯣꯏ ꯂꯣꯏ ꯎꯞꯄꯣꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯄꯣꯠꯐꯝ ꯐꯝꯃꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤ ꯃꯥꯛꯁꯦ ꯑꯌꯥꯝꯕꯅ ꯎꯞꯇꯕꯗꯧꯅ ꯇꯧꯕ ꯑꯗꯣ ꯃꯣꯏꯁꯤꯗꯤ ꯎꯞꯇꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯖꯥꯠꯂꯥ ꯑꯗꯨ ꯁꯔꯀꯥꯔ ꯀꯩꯅꯣꯅꯒꯗꯤ ꯄꯨꯂꯤꯁꯅꯒꯗꯤ ꯑꯗꯨ ꯐꯥꯏꯜ ꯑꯗꯨ ꯂꯧꯅꯤꯗ ꯁꯔꯀꯥꯔꯅꯒꯗꯤ ꯊꯣꯛꯈꯤꯕ ꯃꯣꯏꯗꯗꯤ ꯀꯔꯤꯝꯐꯥꯎ ꯇꯧꯗꯕ ꯖꯥꯠꯂꯥ ꯑꯗꯨ ꯁꯨꯝ ꯈꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯆꯪꯁꯤꯜꯂꯒ ꯑꯗꯣꯝꯅ ꯆꯠꯄꯤꯕ ꯃꯇꯝꯗꯁꯨ ꯃꯥꯛꯁꯇꯨ ꯎꯞꯄꯤꯌꯨ ꯃꯥꯛꯁ ꯎꯞꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯅꯥꯁꯤꯅ ꯁꯟꯗꯣꯔꯛꯑꯗꯤ ꯑꯗꯣꯝꯗꯁꯨ ꯕꯦꯔꯥ ꯀꯥꯗꯣꯏꯅꯦꯅ ꯆꯪꯉꯦ ꯍꯦꯛꯇ ꯍꯥꯏꯕꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯉꯥꯡꯅꯕ ꯃꯤ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯕ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯃꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯂꯤꯁ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯂꯩꯕꯗꯒꯤ ꯃꯥꯛꯁꯁꯦ ꯑꯗꯨꯝ ꯎꯞꯄꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯗꯤ ꯃꯥꯛꯁ ꯎꯞꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯋꯥꯐꯝꯁꯦ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ
ꯌꯥꯝꯅ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯀꯛꯆꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯖꯅꯤꯇꯤꯒꯤ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯥꯃꯦꯁꯣꯔꯕꯨ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯅ ꯁꯛ ꯈꯪꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯣ ꯀꯣꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯣꯗꯒꯤꯅꯤ ꯌꯥꯝ ꯀꯣꯟꯖꯤꯟ ꯁꯥꯏꯗꯒꯤꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯊꯥꯕꯤꯔꯤꯁꯦ ꯎꯝ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯕꯒꯤ ꯃꯔꯛ ꯃꯔꯛꯇ ꯅꯝꯕꯔꯁꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯍꯧꯕꯤ ꯇꯥꯃꯣꯅ ꯇꯧꯀꯥꯟꯗ ꯑꯇꯩ ꯑꯦꯡꯀꯔꯁꯤꯡꯅ ꯇꯧꯕꯗ ꯌꯥꯝ ꯇꯣꯏꯅ ꯂꯧꯕꯤꯗꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 5-10 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔꯁꯤ ꯁꯤꯅꯤ ꯉꯁꯤ ꯇꯥꯃꯣꯅ ꯇꯧꯕꯤꯗꯧꯗꯤ ꯑꯗꯨꯝ ꯂꯥꯎꯕꯤ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯗꯤ ꯁꯨꯡꯂꯥꯎ ꯂꯥꯎꯗ꯭ꯔꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯡꯂꯥꯎ ꯍꯥꯏꯖꯅꯤꯡꯕꯒꯤ ꯍꯣꯏ ꯍꯣꯏ ꯃꯗꯨ ꯈꯤꯇꯪ ꯁꯨꯝ ꯂꯩꯖꯕ ꯑꯣꯀꯦ ꯑꯗꯨ ꯆꯦꯛꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯂꯥꯎꯕꯤꯒꯤ ꯑꯩ ꯍꯧꯕꯗꯩ ꯂꯩꯕꯣ ꯑꯗꯨꯝ ꯇꯥꯖꯩꯑꯕꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯁꯨ ꯊꯨꯖꯟꯕ ꯑꯗꯩ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯇꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯕ ꯉꯝꯗꯕ ꯄꯨꯝꯅꯃꯛꯅꯦꯕ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯝꯕꯔꯁꯤ ꯆꯍꯤ 4 ꯁꯨꯔꯛꯑꯕꯅꯤꯅꯀꯣ 3 ꯈꯔ ꯍꯦꯜꯂꯛꯑꯕꯅꯤ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ나 ꯑꯌꯥꯝꯕ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯈꯔ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯝꯕꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯦꯛ ꯊꯨꯅ ꯂꯥꯎꯏ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯤ ꯆꯦꯅꯦꯜꯁꯦ ꯄꯥꯏꯔꯦ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯟꯇꯣꯛꯅꯤꯅ ꯑꯃꯗ ꯑꯃꯨꯛ ꯇꯥꯕ ꯑꯃꯗ ꯑꯃꯨꯛ ꯇꯥꯕ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯥꯗꯩ ꯅꯧꯅ ꯇꯥꯕꯗꯤ ꯆꯍꯤꯗꯨꯁꯦ ꯑꯩ ꯍꯧꯔꯛꯄꯗꯩ ꯑꯗꯨꯝ ꯇꯥꯖꯩꯌꯦꯕ ꯑꯗ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯃꯤꯅꯤꯠ ꯏꯁꯩꯃꯛꯇ ꯊꯥꯕꯤꯔꯒꯁꯨꯏꯁꯩ 2-3ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯖꯤꯟꯅꯖꯔꯤꯕꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯃꯁꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅꯁꯨ ꯐꯣꯟ ꯇꯥꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯐꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯦ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯍꯪꯕꯤꯔꯦ ꯑꯌꯥꯝꯕ ꯑꯩꯅꯁꯨ ꯄ꯭रोग्राꯝ ꯇꯧꯔꯤꯉꯩꯗ ꯅꯝꯕꯔꯁꯤ ꯌꯥꯝꯅ ꯄꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯁ꯭ꯇꯥꯐꯁꯤꯡ ꯍꯦꯟꯅ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯌꯥꯝ ꯂꯥꯎꯊꯣꯛꯇꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭रोग्राꯝꯁꯤꯗ ꯐꯣꯟ ꯂꯥꯛꯄ ꯑꯗꯩ ꯂꯥꯛꯅꯕꯒꯤ ꯃꯗꯨꯒꯤ ꯇꯦꯟꯁꯟꯗꯣ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯀꯥꯎꯕꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯪꯅꯔꯕꯅꯤ ꯅꯝꯕꯔꯁꯤ ꯍꯦꯛ ꯂꯥꯎꯗꯅ ꯃꯇꯝ ꯃꯥꯡꯍꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯌꯥꯝꯅ ꯂꯧꯈꯠꯍꯧꯕꯅ ꯐꯕ꯭ꯔꯥ ꯀꯥꯏꯅ ꯍꯦꯛ ꯇꯧꯕꯖꯥꯠꯅꯤ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯛꯆꯤꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯏꯁꯦ ꯍꯥꯏꯔꯒꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯈꯪꯅꯅꯕꯒꯤ ꯈꯖꯤꯛꯇꯪ ꯄꯟꯖꯔꯛꯀꯦ ꯍꯧꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ INCꯒꯤ ꯃꯤꯔꯦꯞ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯄꯤꯈꯠꯂꯛꯈꯤꯕ ꯑꯦꯐꯤꯗꯦꯕꯤꯠꯇ ꯃꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯀꯤ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯄꯤꯈꯠꯈꯤꯗꯦ ꯍꯥꯏꯅ ꯃꯤꯈꯜ ꯑꯗꯨꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯊꯥꯔꯛꯄ ꯏꯂꯦꯛꯁꯟꯒꯤ ꯄꯤꯇꯤꯁꯟ ꯑꯃꯗ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯁꯤꯡꯒꯜ ꯕꯦꯟꯆꯀꯤ ꯖꯁꯃꯦꯟ ꯑꯃꯅ ꯍꯥꯏꯔꯤꯕꯁꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯚꯣꯠ ꯍꯦꯛ ꯂꯣꯏꯕ ꯃꯇꯨꯡꯗꯒꯤ శ్రీ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯤ ꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏ ꯀꯣꯔꯠꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯁꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯁꯨꯝꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤꯈꯜ ꯑꯗꯨꯗ ꯁꯦꯀꯦꯟ ꯇꯥꯈꯤꯕ ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯏꯂꯦꯛꯁꯟꯒꯤ ꯄꯤꯇꯤꯁꯟ ꯑꯗꯨꯗ MLA ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯑꯍꯥꯟꯕ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯗꯨꯒ CPIꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯈꯤꯕ ꯅꯥꯎꯔꯦꯝ ꯑꯆꯧꯕꯅ ꯑꯅꯤꯁꯨꯕ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯗꯒꯤ ꯆꯠꯊꯔꯛꯄ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯍꯥꯏꯔꯤꯕ ꯔꯥꯃꯦꯁꯣꯔꯕꯨ MLA ꯑꯣꯏꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯁꯤ ꯃꯁꯛ ꯈꯪꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯁ꯭ꯇꯦ ꯇꯧꯕꯤꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯈ꯭ꯔꯦ ꯁꯨꯄ꯭रीम ꯀꯣꯔꯠꯇꯁꯨ ꯑꯄꯤꯜ ꯆꯠꯂꯒꯅꯤ ꯍꯥꯏꯕ ꯁ꯭ꯔꯤ ꯁꯨꯔꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯁꯨ ꯂꯩꯔꯤ ꯁꯣ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯇꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯚꯣꯠꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯀꯥꯔꯁꯨ ꯄꯤꯁꯜꯂꯛꯄ ꯂꯧꯁꯤꯜꯂꯛꯄꯁꯤ ꯂꯦꯞꯇ꯭ꯔꯤꯉꯩꯗꯤ ꯃꯁꯤ ꯀꯩꯌꯣꯛꯅꯅꯤ ꯆꯠꯂꯒ ꯁꯑꯣꯡ ꯑꯗꯨꯝ ꯇꯥꯒꯅꯤ ꯁꯥꯔ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄ꯭ꯔꯖꯥꯒꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯆꯨꯝꯅꯒꯤ 2022ꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯍꯦꯛꯇ ꯍꯩꯖꯥꯟꯅꯕ ꯑꯗꯒꯤ ꯊꯤꯡꯕ ꯆꯥꯅꯕ ꯑꯊꯤꯡꯕ ꯄꯩꯁꯥ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯅꯗꯤ ꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯩꯁꯥ ꯂꯧꯔꯣꯏꯁꯤ ꯑꯃ ꯇꯧꯔꯣꯏꯁꯤ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝ ꯊꯣꯛꯀꯅꯤ ꯁꯥꯔ ꯍꯣꯏ
ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯀꯣ ꯃꯥꯒꯤ ꯋꯥꯈꯠꯁꯦ ꯊꯥꯡꯒꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯗꯤ ꯍꯥꯏ ꯑꯆꯨꯝꯕ ꯑꯔꯥꯟ ꯃꯥꯅ ꯇꯧꯔꯤꯁꯤ ꯆꯨꯝꯕ ꯂꯥꯟꯕ ꯑꯗꯨ ꯑꯗꯥ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯝ ꯈꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯆꯥꯗꯅ ꯂꯩꯕ ꯃꯤ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯑꯗꯨꯕꯨ ꯆꯥꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯥꯛ ꯆꯥꯅꯕ ꯑꯗꯒꯤꯗꯤ ꯅꯍꯥꯟꯗꯒꯤꯅꯤ ꯆꯥꯛ ꯆꯥꯅꯔꯛꯏꯁꯦ ꯖꯤꯕ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯂꯣꯏꯅ ꯆꯥꯊꯣꯛꯅꯈꯤꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯐꯤꯕꯝꯗ ꯂꯩꯅ ꯀꯣꯔꯣꯅꯥꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯠꯈ꯭ꯔꯦ ꯀꯩꯅꯣ ꯌꯦꯟ ꯁꯦꯝꯕꯁꯤꯡ ꯑꯗꯒꯤꯗꯤ ꯉꯥ ꯁꯦꯝꯕꯁꯤꯡ ꯑꯣꯟꯊꯣꯛꯅ ꯁꯦꯝꯈ꯭ꯔꯦ ꯌꯥꯝꯅ ꯆꯥꯈ꯭ꯔꯦꯕ ꯑꯗꯨ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕꯗꯨ ꯀꯜꯂꯛꯄ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯃꯗꯨ ꯆꯥꯊꯣꯛꯏꯕꯗꯣ ꯏꯂꯦꯛꯁꯟꯒꯤ ꯃꯅꯨꯡꯗ ꯆꯟꯗꯕ ꯊꯕꯛꯅꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯦ ꯑꯔꯥꯟꯕꯗꯨ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥꯅ ꯆꯣꯡꯊꯣꯛꯀꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯝ ꯆꯨꯝꯅ ꯇꯧꯕꯤꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯗꯨꯗ ꯆꯥꯕꯒꯤꯗꯃꯛ ꯄꯤꯕꯤꯔꯤꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯊꯣꯡꯒꯥꯟꯗ ꯀꯣꯏꯂꯥ ꯊꯥꯕꯤꯌꯣ ꯆꯠꯄ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯣ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯐꯖꯍꯟꯕꯤꯌꯣ ꯎꯀꯨ ꯌꯥꯗꯕ ꯁꯦꯝꯕꯤꯌꯨ ꯂꯧꯕꯨꯛꯀꯤ ꯅꯥꯀꯟꯗ ꯂꯩꯕ ꯗ꯭ꯔꯦꯟꯁꯇꯨ ꯁꯦꯝꯕꯤꯔꯒ ꯏꯁꯤꯡ ꯖꯣꯔꯣ 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 ꯆꯠꯍꯜꯂꯨ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯏꯁꯤꯡꯗꯨ ꯑꯄꯟꯕ ꯂꯩꯇꯅ ꯆꯦꯟꯊꯈ꯭ꯔꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯏ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯨꯗ ꯂꯝꯕꯤ ꯁꯦꯝꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯦꯛ ꯆꯥꯎꯕ ꯃꯇꯝꯗ ꯂꯩꯔꯥꯏ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯏꯁꯤꯡ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯁꯤ ꯁꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯖꯒꯥꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨ ꯈꯪꯗꯣꯛꯄꯤꯔꯒ ꯍꯥꯟꯅ ꯁꯦꯝꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯏꯔꯤꯒꯦꯁꯟꯁꯤꯒꯤ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯈ꯭ꯔꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯀꯥꯟꯗ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯀꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯍꯩꯅꯅꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯊꯝꯁꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯌꯨꯝ ꯃꯩ ꯆꯥꯛꯇꯅꯕꯗꯣ ꯍꯥꯟꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯩ ꯊꯥꯒꯠꯅꯅꯕꯒꯤꯗꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯕꯣꯠꯇ ꯄꯩꯁꯥ ꯂꯧꯗꯣꯔꯤꯅꯣ ꯀꯩꯗꯧꯕꯩ ꯆꯥꯛ ꯆꯥꯅꯗꯣꯏꯅꯣ ꯃꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯤ ꯀꯣꯏꯟ ꯏꯟꯅꯗꯣꯔꯤꯅꯣ ꯁꯤꯅꯤ ꯑꯗꯨ ꯃꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤꯝꯇ ꯏꯀꯥꯏ ꯈꯪꯅꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯃꯅ ꯀꯥꯔꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯌꯨ ꯉꯥꯛꯇꯅꯤ ꯊꯛꯑꯀꯥꯟꯗ ꯉꯥꯎꯒꯗꯕ ꯌꯨ ꯉꯥꯛꯇꯅꯤ ꯍꯦꯛ ꯊꯛꯄꯗ ꯉꯥꯎꯒꯗꯕ ꯂꯤꯛꯂꯤ ꯍꯣꯡꯕꯒꯤ ꯋꯥꯅꯤ ꯂꯤꯛꯂꯤ ꯃꯆꯨ ꯍꯣꯡꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯃꯁꯤ ꯀꯅꯥ ꯊꯣꯛꯍꯜꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣই ꯄ꯭ꯔꯖꯥꯅꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯆꯨꯝꯃꯤ ꯄꯩꯁꯥ ꯂꯧꯗꯅ ꯑꯃꯨꯛꯇ ꯂꯝꯕꯥ ꯄꯥꯟꯍꯜꯂ ꯈꯪꯒꯗꯧꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯈꯣꯏꯔꯦ ꯃꯁꯥ ꯄꯥꯏꯅꯈ꯭ꯔꯦ ꯑꯃꯒꯤ 2,000 ꯌꯦꯜꯂꯦ ꯑꯃꯒꯤꯅ 2,200 ꯌꯦꯜꯂꯦ ꯂꯧꯅꯤꯡꯕꯒꯤ ꯖꯥꯇꯤ ꯀꯔꯤ ꯍꯧꯒꯅꯤ ꯑꯅꯤꯁꯨ ꯄꯤꯕ ꯌꯥꯔꯣꯏꯗꯧꯗꯣꯗ ꯑꯃꯗꯨꯗꯒꯤ ꯀꯗꯔ ꯇꯧꯗꯅ ꯂꯧꯗꯣꯗꯣ ꯐꯣꯇꯣ ꯀꯥꯞꯄ ꯄꯨꯊꯣꯔꯛꯀꯦ ꯈꯨꯕꯤꯗ ꯅꯝꯃꯒ ꯇꯧꯕꯗꯣ ꯏꯆꯥ ꯄꯥꯏꯔꯒ ꯋꯥꯁꯛꯀꯦ ꯑꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦꯅ ꯄ꯭ꯔꯖꯥꯁꯤꯅ ꯃꯤꯅꯝꯃꯤꯁꯤ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯗꯧꯔꯤꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯕꯣꯛ ꯃꯁꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯦꯟ ꯇꯥꯃꯣ ꯀꯔꯝꯕꯗ ꯇꯝꯕꯗ ꯍꯥꯏꯖꯒꯦ ꯍꯌꯦꯡ ꯍꯨꯟꯒꯗꯧꯔꯤꯕ ꯀꯣꯔꯣꯅꯥ ꯃꯔꯨ ꯑꯁꯤꯅ ꯎꯠꯀꯗꯧꯔꯤꯕ ꯃꯔꯨꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯣꯏꯅ ꯍꯧꯔꯕ ꯃꯇꯨꯡꯗꯒꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯁꯨ ꯂꯟꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯇꯥꯃꯣ ꯃꯁꯤꯗ ꯅꯅꯥꯎꯗꯤ ꯌꯥꯝꯅ ꯃꯤ ꯄꯥꯏꯖꯕ ꯃꯁꯤ ꯈꯛꯇꯪ ꯍꯥꯏꯖꯔꯒ ꯇꯥꯃꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯄꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯗꯒꯤ ꯇꯣꯞ ꯁꯤꯐꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯏꯟꯗꯨꯕ꯭ꯂꯥ ꯍꯥꯏꯕꯤꯌꯨ ꯏꯟꯗꯨꯕ꯭ꯂꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯋꯥꯡꯒꯣꯏꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥꯔ ꯃꯥꯏꯅ ꯈꯔ ꯀꯟꯅꯔꯤꯗꯅ ꯃꯤ ꯀꯟꯕꯒꯤ ꯋꯥꯗꯤ ꯇꯣꯛꯑꯁꯦ ꯃꯤꯒꯤ ꯄꯥꯔꯇꯤꯒꯤ ꯋꯥ ꯅꯠꯇꯕ ꯃꯌꯥꯝꯁꯦ ꯁꯦꯜ ꯊꯨꯝ ꯂꯧꯅꯗꯧꯒꯤ ꯈꯣꯠꯇꯧꯒꯤꯒ ꯇꯧꯕ ꯂꯩꯀꯥꯏꯗꯒ ꯁꯤ ꯈꯔ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯂꯩꯕꯤꯕ꯭ꯔꯣ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯨꯝ ꯑꯥꯒꯦꯗꯒꯤ ꯆꯠꯅꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯉꯥꯏꯅꯗꯅ ꯂꯩꯔꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤꯗꯤ ꯂꯧꯖꯔꯔꯣꯏ ꯑꯝꯇ ꯑꯣꯀே ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯗꯨꯕ꯭ꯂꯥ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯆꯟꯗ꯭ꯔꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯕꯀꯣ ꯁꯥꯔ ꯍꯌꯦꯡ ꯊꯥꯗꯒꯗꯧꯔꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯀꯥꯒꯗꯕ ꯃꯤꯁꯛꯇꯣ ꯑꯗꯨꯗꯨꯅ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯈꯣꯡꯉꯝ ꯑꯗꯒꯤꯗꯤ ꯁꯣꯔꯣꯛꯁꯦ ꯐꯖꯅ ꯁꯦꯝꯕꯤꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯃꯇꯝꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯖꯥꯔꯗ ꯑꯗꯨꯒꯨꯝꯕꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯕ ꯑꯗꯨꯝꯕ ꯃꯤꯁꯛꯇꯣ ꯑꯣꯏꯍꯟꯕꯤꯌꯣꯅ ꯁꯣꯝꯗ ꯑꯩ ꯍꯥꯏꯖꯔꯤ ꯑꯍꯥꯟꯕ ꯐꯪꯕꯅꯤ ꯌꯥꯝ ꯊꯛꯀꯠꯂꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯡꯒꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯒꯗꯕ
ꯋꯥꯡꯒꯣꯏꯒꯤ ꯍꯦꯛ ꯇꯉꯥꯏ ꯐꯗꯕ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯡꯒꯣꯏꯁꯦ ꯏꯁꯤꯡꯁꯨ ꯊꯨꯡꯒꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯩꯔꯥꯏ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯐꯖꯅ ꯁꯦꯝꯕꯤꯕ ꯉꯝꯒꯗꯕ ꯃꯤꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯄꯥꯛꯂꯛꯏꯕ ꯃꯤꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯋꯥꯡꯒꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯌꯦꯡꯂꯒ ꯁꯤꯒꯨꯝꯕꯁꯤꯗ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯗꯨꯃꯛ ꯊꯥꯒꯠꯆꯔꯤ ꯏꯟꯗꯣꯕꯂꯥ ꯊꯧꯔꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯈꯥꯕꯣꯛꯇꯒꯤ ꯃꯅꯤꯔꯥꯝꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔꯒꯤ ꯃꯇꯨꯡꯗ ꯊꯥꯡꯒꯠꯆꯔꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯈꯥꯕꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯄꯥꯠ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯥꯔ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯁꯤ ꯅꯣꯡꯃꯗ ꯐꯨꯠꯈꯥꯏ ꯑꯃꯃꯝ ꯍꯦꯜꯂꯦꯕꯀꯣ ꯅꯣꯡꯗꯤ ꯇꯥꯗꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯕꯨꯛꯁꯤ ꯑꯇꯣꯞꯄ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯇꯦꯟꯊꯥ ꯑꯁꯤꯒꯤ ꯐꯧꯁꯤꯡꯁꯤ ꯏꯁꯤꯡꯗ ꯂꯣꯏ ꯇꯨꯝ ꯂꯩꯔꯦꯕ ꯂꯣꯏ ꯇꯥꯎꯔꯦꯕꯀꯣ ꯃꯁꯤ ꯏꯁꯤꯡꯁꯤ ꯐꯥꯠꯇꯣꯛꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯣꯔꯤ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯇꯧꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯊꯝꯖꯅꯤꯡꯕ ꯑꯗꯨꯒ ꯐꯧꯁꯤ ꯂꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯦꯕ ꯑꯗꯨꯒ ꯃꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯒꯠꯂꯤꯕ ꯏꯁꯤꯡꯁꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯇꯧꯕꯒꯤꯔ ꯊꯤꯡꯒꯠꯄꯒꯤꯔ ꯈꯪꯖꯗ꯭ꯔꯦꯕ ꯅꯅꯥ ꯑꯩꯈꯣꯏꯗꯤ ꯁꯤꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯄꯥꯠꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏ ꯗꯥꯝ ꯂꯣꯝꯗ ꯃꯁꯤ ꯊꯤꯡꯕ ꯐꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯏꯁꯤꯡꯁꯦ ꯊꯥꯗꯣꯛꯑꯒꯗꯤ ꯐꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯣꯏ ꯁꯥꯔ ꯏꯊꯥꯏ ꯗꯥꯝꯗꯤ ꯊꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯀꯗꯥꯏꯗ ꯆꯥꯎꯈꯠꯂꯤꯅꯣ ꯈꯪꯖꯗ꯭ꯔꯕ ꯁꯥꯔ ꯃꯣꯡꯈꯠꯂꯒ ꯂꯩꯔꯒ ꯆꯥꯎꯈꯠꯂꯒ ꯂꯩꯕꯗꯧꯅ ꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯅꯤ प्रजा ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯑꯗꯨ ꯀꯅꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯋꯥꯕꯒꯥꯏ ꯀꯗꯥꯏꯗꯒꯤ ꯍꯦꯃꯥꯏꯔꯛꯄ ꯃꯤꯅꯧꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯁꯥꯔꯗ ꯃꯤ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛꯇꯪ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯥꯏꯔꯕ ꯌꯥꯝ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝ ꯑꯃꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯤꯗꯪ ꯑꯩꯅ ꯄꯦꯟꯖꯕ ꯂꯧꯈꯠꯆꯒꯦꯅ ꯍꯥꯏꯖꯔꯛꯄ ꯑꯍꯥꯟꯕꯗ ꯁꯥꯔꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯋꯥꯡꯃꯁꯤ ꯇꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯦꯀꯣ ꯑꯁꯤꯃꯛꯁꯨ ꯑꯗꯨꯝ ꯃꯁꯤꯁꯤꯅ ꯄꯦꯟꯖꯗꯨꯅ ꯑꯩꯍꯥꯛꯅ ꯁꯥꯔꯕꯨ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯅꯥꯎ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯥꯖꯦꯟꯇꯁꯦ ꯃꯥꯁꯦ ꯃꯣꯏꯔꯥꯡ ꯂꯣꯝꯗꯅꯤ ꯅꯣꯡꯆꯨꯞꯇ ꯍꯥꯏꯀꯣ ꯃꯍꯥꯛꯅ ꯂꯦꯡꯉꯛꯄ ꯏꯁꯩ ꯁꯛꯇꯣꯔꯛꯄ ꯈꯣꯟꯊꯣꯛ ꯈꯣꯟꯖꯤꯟ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯣꯂꯦꯖ ꯑꯣꯏꯕ ꯂꯧꯁꯤꯟꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯃꯌꯥꯝꯅ ꯃꯌꯦꯛ ꯃꯌꯥꯝꯅ ꯌꯥꯎꯔꯦꯕꯀꯣ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯄꯦꯟꯖꯔꯦꯕꯀꯣ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯖꯥꯕꯨ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯑꯕ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯦꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯊꯥꯖꯕ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯊꯥꯖꯕ ꯃꯐꯝꯗꯁꯨ ꯅꯨꯡꯁꯤꯕ ꯂꯩ ꯃꯤꯌꯥꯝꯅ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗꯃꯛ ꯂꯩꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦꯀꯣ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨꯝ ꯑꯣꯏꯖꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯑꯣꯖꯥ ꯇꯞꯇꯥꯗꯤ ꯐ꯭ꯌꯨꯖꯟ ꯁꯤꯡꯒꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯄꯥꯎ ꯌꯥꯝꯅ ꯄꯨꯕ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯌꯥꯝꯅ ꯄꯨꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯔꯦꯗꯤꯑꯣ ꯇꯧꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯗꯦ ꯄꯥꯏ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝ ꯇꯥꯟꯅꯩ ꯌꯥꯝ ꯍꯪꯉꯤ ꯑꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯁꯣꯏꯔꯦ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯇꯧꯔꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯗꯗ ꯆꯠꯇꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯗ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯑꯗꯨ ꯀꯔꯤ ꯌꯥꯎꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯃꯈꯛꯇꯗ ꯂꯩꯕ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤda ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯠꯄ ꯍꯥꯏꯁꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ
मियाम ने याबीबसी खक्त नतन मियाम की काना कदबसी करीनो मधु खक्तनी मेसेंजर ने हाइतारे सो थैंक यू सो मच अखोई गॉड मेसेंजर हाइतारे अदुमाइना नि करीम तो ओइजते अदुगा मियाम न मफम अमा पिबी बदुगी दमक्तदी नुंगाइजबा फावे हेलो मिंग अमदि लेफम हाइबियो हेलो हेलो ताजरी मिंग अमदि लेफम हाइबियो ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ हाइबियो ꯅꯤꯡꯊꯧꯖꯝ ꯅꯤꯄꯥ ꯃꯆꯥ ꯅꯤꯡꯊꯧꯖꯝ ꯂꯩꯔꯛꯇꯒꯤꯅꯤ हाइबियो करे हाइबिनिंग ꯑꯩ ꯋꯥꯐꯝ ꯈꯔꯇꯪ ꯍꯥꯏꯖꯅꯤꯡꯗꯅ हाइबियो हाइबियो ꯑꯩ ꯏꯅꯥꯎꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯀꯔꯝꯗꯧꯗꯅꯅꯣ ꯏꯅꯥꯎꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯔꯛꯄꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯏꯁꯇꯥꯐ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯖꯔꯤ ꯃꯇꯝ ꯀꯨꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯗꯨꯇ ꯅꯠꯇꯅ ꯏꯅꯥꯎꯒꯤ ꯕꯕꯥ ꯏꯃꯥꯅ ꯀꯔꯝꯕ ꯏꯁꯣꯔꯗ ꯑꯔꯥꯙꯣꯟ ꯇꯧꯗꯅ ꯐꯪꯖꯕ ꯏꯆꯥ ꯑꯣꯏꯔꯕꯅꯣ ꯁꯥꯒꯩꯒꯤꯅ ꯊꯥꯡꯃꯩ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯗꯅ ꯍꯦꯟꯅ ꯉꯥꯟꯕꯤꯕ ꯑꯁꯤꯒꯨꯝꯕ ꯏꯅꯥꯎꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯁꯤꯅ ꯃꯌꯥꯝꯗ ꯄꯤꯕꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩꯅ ꯐꯥꯎꯖꯩ ꯑꯗꯨꯒ ꯏꯁꯇꯥꯐ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ngamba oisnu aduga inaugidi hanna hanna ina matam punamakta praja mayamgi seba tauba oisnu leikon khuding da sakpa haina ama tauba isai ama yauba adata taning bata horo da horo khangau haiba wahai aduna prajagi losing gyal happy bane haina aina inaubu थागतप का नतन हेन हाइजनिंगबा कया अइना हाइबन वालबा अदुगुंबा मै इनाउदो लेजबदो अइना यामना नुंगाइजै असिने अइना इनाउदा अमक्तंग फोनजि फंगजद्रबा अदु ngasiदि तानचादना फंगजरे अइगी इसकना हाइरोक्ता लीला अमा तौगिबदुदा मयाम इथोलगा अइना इनाउबो उनगाने लाको मतम मदुदा इजे महकू जमाइदो करायनो हाइबदा अइने हाइना हाइगिबा मिसक्तु अइने हाइरो के कांगे गुंगदा लीला सानाबदा होय याम नुवाइजे अदा अखोइगे इसा निंखेमगा लोइनाना लेगिबदो अइ हाने थागचरी याम नुवाइजे अइ मक्की अइना हाइजबा मक्की नुवाइजद्रे अइ सो सुम खरा सुम सिगुंबा सिगे ताजबा नुवाइजबा अदो अइ सो प्रजागी सुम सेवा खरा सुम तौजै अदुबो इनाउना तौरे सिगुमना अमतंग तौबो ngamjagena aisu khanjabane adubu inaugi sine hena taabada nungaibama oingonda oijare थागचरी याम नुवाइजे हाइबिरो pada miyamgi afabatamak ngambiba oiba थागचरी हना हना थोरमसिदा हाइतारे ngarangsu hairoktagi naurokina haibiramle थोरमसिददि अखोइ थागतपिबा नत्र नुंगाइबा सिगुमसे ताबा नुंगाइते थोरमसि मरि लेनबा वफमदा हाइबियो गाना हाइबसुले अदो अइनसु थागचरी मयामना नुंसिजदना अखोइगी मफम पिबिबसे करि हाइरोगनि अदुगा दोंगी थमोइदगी थोलकपा नुंसिरबा वाहै अदुना हाइतारे अखोइगी थौना हापि अखोइना होनजरिबा तौरिबसे मसिदगी हेन्ना मियामगी दमक्ता होनजगे हाइबगी अचेतपा फिरेबा मैखोइदा लेहेल्ले मियामगी खोंजेल हाइबसे ईश्वरगी खोंजेलनि हाइनरिबन ईश्वरगी मपाव अदु मियाम हाइबसे ईश्वरनि अदुना थागचरी हन्ना थोरमसिदा हाबिरकपा सरुग याबिरकपा सेगिदमा सो मथंगी कोलर मदम खुदोंग चाबा पिजरी हेलो मिंग अमदि लेफम हाइबियो हेलो tabi pota ताजरी मिंग अमदि लेफम हाइबियो tare tamde kontu ando tame bosa हाइबियो करे हाबिनिंग pungning joi ba wai apani da sarai yen to jara pani ko ms gcl sub division working lambi dagi ne
ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯊꯝꯕꯗꯤ ꯆꯥꯔꯥ ꯑꯩꯈꯣꯏꯒꯤ ꯂꯧꯒꯤ ꯏꯁꯤꯡ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯡꯀꯠꯂ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯌꯥꯗ ꯌꯩꯌꯦꯕ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯇꯦꯕꯜꯁꯤ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯑꯝꯃꯒ ꯇꯠꯄ ꯌꯥꯎꯔꯦ ꯉꯔꯥꯡ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯇꯔꯨꯛ ꯀꯥꯞꯁꯤꯟꯕꯗꯒꯤ ꯑꯩꯈꯣꯏ ꯃꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯔꯒꯗꯤ ꯂꯧꯁꯤꯡꯅ ꯃꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯨ ꯑꯗꯒꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯎꯁꯤꯡꯗꯣ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯃꯗꯨꯗ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯒꯤ ꯆꯥꯁꯤꯡ ꯎꯁꯤꯅ ꯆꯤꯡꯒꯅꯤ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯊꯒꯅꯦꯕ ꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧ ꯌꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯇꯔꯨꯛ ꯄꯥꯝꯖꯟꯕꯤꯔꯝꯒꯅꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇ ꯊꯝꯖꯒꯦꯅ ꯇꯧꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯂꯧ ꯌꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯅꯣꯗꯦꯆꯥꯟ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯎꯁꯨ ꯂꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯏꯟꯁꯤꯟ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯨꯕꯁꯤꯡꯗꯣ ꯂꯩꯕꯥꯛ ꯈꯤꯇ ꯈꯦꯠꯊꯕꯤꯔꯝꯃꯨꯒ ꯍꯥꯏꯔꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯥꯔ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯉꯛꯄꯅꯤ ꯑꯗꯨꯝ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯗꯥꯏꯃꯟꯒꯤ ꯂꯝꯕꯤꯁꯤꯗꯒꯤꯅ ꯑꯩꯒꯤ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯐꯧ ꯊꯣꯛꯄꯒꯤ ꯖꯒꯥꯁꯦ ꯁꯤꯗꯩꯗ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯋꯥꯔꯜ ꯕꯦꯡꯛꯅ ꯊꯥꯗꯔꯛꯄ ꯄꯩꯁꯥꯅ ꯂꯝꯕꯤꯁꯦ ꯐꯖꯅ ꯁꯦꯝꯃꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯕ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯣ ꯃꯁꯤ ꯃꯊꯛꯁꯤꯗ ꯐꯣꯔꯁꯟꯗꯒꯤ ꯂꯥꯛꯄ ꯂꯩꯕꯥꯛꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯒꯦꯕ ꯍꯧꯖꯤꯛꯁꯦ ꯁꯣꯔꯣꯛꯁꯦ ꯂꯝꯕꯤꯁꯦ ꯇꯨꯞ ꯊꯥꯗꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯥꯛꯁꯦ ꯂꯩꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯪꯁꯤꯟꯈ꯭ꯔꯒ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯝꯕꯤ ꯐꯠꯇꯕ ꯃꯊꯛꯇ ꯒꯥꯔꯤ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯈꯔ ꯇꯥꯔꯛꯑꯕ ꯉꯁꯤ ꯍꯌꯦꯡꯁꯦ ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯂꯩꯈꯣꯝꯁꯤꯡꯗꯣ ꯂꯣꯏ ꯄꯣꯞꯊꯣꯛꯑꯅꯤ ꯁꯤꯠ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯧꯕꯨꯛꯀꯤ ꯂꯩꯕꯥꯛꯅꯤꯅ ꯅꯥꯜꯂꯅꯦꯕ ꯅꯥꯜꯂꯕꯅꯤꯅ ꯀꯩꯗꯧꯔꯅꯤ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯑꯉꯥꯡ ꯀꯟꯅ ꯊꯧꯕꯁꯤꯡ ꯇꯞꯅ ꯊꯧꯕꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯕꯅꯤꯅ ꯒꯥꯔꯤ ꯑꯆꯧꯕ ꯆꯦꯟꯗꯕꯅꯤ나 ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝ ꯊꯣꯛꯀꯅꯦꯕ ꯃꯁꯤꯒꯤ ꯈꯨꯗꯣꯜꯁꯤ ꯀꯅꯥꯅ ꯄꯤꯒꯗꯧꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯟꯖꯤꯟꯗ ꯂꯩꯕꯥꯛ ꯌꯥꯝꯅ ꯄꯨꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅ ꯄꯤꯕꯤꯕ ꯈꯨꯗꯣꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯏꯟꯖꯤꯟ ꯊꯧꯔꯕꯁꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯒꯥꯔꯤꯅ ꯁꯤꯠꯇꯕ ꯑꯣꯏꯁꯅꯨ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯃꯁꯤꯃꯇꯪ ꯋꯥꯈꯜ ꯈꯟꯕꯤꯔꯒ ꯒꯥꯔꯤ ꯊꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯋꯥꯔꯧꯕꯤꯔꯝꯕꯗꯤ ꯌꯥꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯔ ꯈꯟꯕꯤꯌꯨ ꯑꯗꯣꯝꯅ ꯒꯥꯔꯤꯗꯒꯤ ꯊꯥꯗꯕꯤꯔꯝꯕ ꯂꯩꯕꯥꯛꯁꯤꯡꯗꯨꯅ ꯂꯝꯕꯤꯗ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯒ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯑꯆꯧꯕ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯃ ꯂꯩꯔꯝꯕ ꯌꯥꯎꯏ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯃꯤꯗꯤ ꯂꯝꯕꯤꯗ ꯆꯞꯈꯤꯗꯅꯀꯣ ꯒꯥꯔꯤꯗꯨ ꯕꯨꯠꯅ ꯐꯥꯔꯕꯣꯏ ꯅꯤꯡꯒꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯗꯦ ꯀꯅꯥ ꯑꯃꯠꯇꯅ ꯑꯗꯨ ꯃꯃꯥꯡ ꯆꯍꯤꯗꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯥꯏ ꯃꯄꯥꯗ ꯌꯨꯝꯄꯥꯛ ꯄꯨꯔꯒ ꯈꯦꯠꯄꯗꯣ ꯍꯟꯗꯛꯁꯨ ꯇꯧꯒꯗꯧꯔꯤ ꯃꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯁꯤꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯀꯣꯜꯁꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯔꯦꯗꯤꯑꯣꯒ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯥꯜꯂꯦ ꯈꯔ ꯆꯠꯊꯣꯛꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯀꯩꯅꯣ ꯊꯣꯛꯄꯒꯤ ꯄꯨꯌꯥꯒꯤꯗꯣ ꯑꯗꯨ ꯄꯨꯌꯥꯒꯤꯗꯣ ꯑꯩꯈꯣꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯥꯔꯈꯣꯏꯒꯤ ꯏꯁꯇꯥꯐ ꯑꯩ ꯅꯔꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥ ꯐꯣꯡꯗꯣꯛꯆꯒꯦꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯕ ꯏꯁꯇꯥꯐꯁꯤꯡꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯀꯩꯁꯨ ꯍꯩꯖꯕ ꯑꯝꯇ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯇꯧꯔꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯑꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯗꯥꯏꯃꯟꯗ ꯂꯩꯔꯒ ꯍꯣꯠꯅꯕꯤꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯇꯥꯐꯁꯤꯡ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯏꯁꯩ ꯊꯥꯕꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯌꯦꯛꯄ ꯅꯔꯁꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯥꯕ ꯏꯁꯩ ꯍꯟꯖꯤꯟꯅꯒ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯤ ꯌꯥꯔꯗꯤ ꯈꯔ ꯍꯟꯖꯤꯟꯗꯕꯤꯗ ꯊꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯍꯥꯏꯖꯒꯦꯗꯧꯕ ꯈꯔ ꯍꯟꯖꯤꯟꯗꯅ ꯊꯥꯕꯤꯕ ꯍꯟꯖꯤꯜꯂꯛꯄ ꯁꯨꯝ ꯌꯥꯎꯕ ꯉꯔꯥꯡ ꯊꯥꯈꯤꯕꯁꯦ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯑꯗꯨ ꯑꯩꯈꯣই ꯌꯥꯔꯤꯉꯩꯗꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯊꯧꯔꯝ ꯁꯟꯇꯣꯛꯏꯉꯩꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯔꯥꯡ ꯊꯥꯈꯤꯕ ꯏꯁꯩꯗꯣ ꯉꯁꯤ ꯆꯞ ꯃꯥꯟꯅ ꯊꯥꯔꯛꯄ ꯌꯥꯎꯔꯗꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯇꯥꯔꯤꯉꯩꯗ ꯑꯣꯏꯔꯗꯤ ꯑꯗꯣꯝꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔꯁꯤꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤ ꯏꯁꯩꯁꯤꯗꯤ ꯉꯔꯥꯡꯁꯨ ꯊꯥꯕꯅꯦꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯀꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯃꯔꯝꯗꯤ ꯏꯁꯩ ꯊꯥꯕꯗ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯪꯉꯒꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯉꯔꯥꯡ ꯊꯥꯏ ꯍꯥꯏ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯃꯥꯟꯅꯅ ꯊꯥꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯑꯩꯅ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ
ꯑꯗ ꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯤꯟꯋꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯗꯗꯤ ꯍꯥꯏꯕꯗ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯏꯅꯥꯎ ꯁꯤ ꯏꯁꯩꯁꯦ ꯉꯔꯥꯡꯁꯨ ꯊꯥꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗ ꯑꯩ ꯅꯣꯏ ꯏꯁꯩꯗꯣ ꯍꯟꯖꯜꯂꯦꯅꯦ ꯉꯔꯥꯡꯁꯨ ꯊꯥꯏꯅꯦ ꯉꯁꯤꯁꯨ ꯊꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯥꯖꯗ꯭ꯔꯦ ꯑꯗꯣꯝꯒꯤꯁꯨ ꯈꯣꯟꯖꯦꯜꯁꯦ ꯄꯤꯛꯅ ꯇꯥꯏ ꯂꯥꯏꯟꯁꯤꯁꯨ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯦꯟꯊꯥꯗꯒꯤ ꯏꯅꯥꯎ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯕꯣꯇꯜ 4 ꯂꯩꯖꯩ ꯑꯩ ꯄꯩꯁꯥ ꯂꯧꯖꯔꯣꯏ ꯄꯩꯁा ꯄꯤꯔꯛꯑꯒꯁꯨ ꯑꯩ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯗꯨꯗ ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯕꯣꯔꯒ ꯂꯣꯏꯅꯅ ꯍꯟꯖꯒꯅꯤ ꯁꯥ ꯑꯗꯣ ꯑꯩꯅ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯣꯝꯅ 2,200 ꯆꯠꯄꯤ ꯂꯧꯔꯨꯔꯒꯁꯨ ꯆꯥꯛ ꯀꯌꯥ ꯑꯃ ꯆꯥꯔꯨꯔꯒꯁꯨ ꯉꯁꯤ ꯑꯍꯤꯡꯁꯦ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯉꯝꯒꯗꯧꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯌꯥ ꯑꯃ ꯊꯕꯛ ꯐꯪꯗꯕ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯕꯨ ꯁꯦꯝꯕ ꯉꯝꯒꯗꯧꯕ ꯃꯤꯑꯣꯏꯗꯨꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯣ ꯈꯟꯊꯕꯤꯔꯒ ꯆꯍꯤ 5ꯒꯤ ꯚꯣꯠ ꯑꯗꯨ ꯅꯝꯕꯤꯌꯨ ꯑꯗꯣꯝꯗ ꯋꯥꯁꯛꯄ ꯀꯌꯥ ꯇꯧꯔꯒꯁꯨ ꯋꯥꯁꯛꯄ ꯑꯗꯨꯗꯤ ꯂꯥꯡꯈꯣꯡ ꯑꯃ ꯆꯣꯡꯕꯗ ꯍꯧꯖꯤꯛꯇꯤ ꯋꯥꯁꯛꯄ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯈꯟꯊꯕꯤꯔꯒ ꯑꯗꯣꯝꯅ ꯆꯥꯈꯤꯕ ꯆꯥꯛ ꯑꯗꯣ ꯀꯥꯎꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯍꯤꯡ ꯑꯁꯦ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯌꯦꯡꯒꯤ ꯐꯖꯔꯕ ꯉꯟꯅ ꯊꯣꯛꯑꯒ ꯄꯨꯡ 8ꯇꯒꯤ 5ꯐꯥꯎ ꯊꯥꯗꯒꯗꯧꯕ ꯚꯣꯠ ꯑꯁꯤꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯕꯨ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯧꯕ ꯊꯕꯛ ꯄꯣꯔꯛꯄ ꯉꯝꯒꯗꯧꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯖꯔꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯑꯃꯨꯛꯇ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯋꯥꯐꯝ ꯍꯥꯏꯕꯤꯔꯝꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯍꯟꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯆꯨꯝꯃꯦ ꯈꯟꯕ ꯂꯥꯜꯂꯦ ꯈꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯒ ꯇꯥꯖꯅꯤꯡꯉꯤ ꯅꯍꯥꯟ ꯅꯣꯡꯃ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯈꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯥꯡꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯑꯃ ꯂꯥꯛꯈꯤꯕꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯥꯖꯅꯤꯡꯉꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯒ ꯊꯥꯕꯤꯔꯛꯄ ꯌꯥꯔꯒꯗꯤ ꯇꯥꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ Hello, ming amade lay from Highview. Hello. Hello, ming amade lay from Highview. Ay, buko da para ke. Che. Hello. Hello, hello. Hello, ming amade lay from Highview. Hello. Call si tanadre ngapi batare. Mathangi caller amadamo khudong chaba pijari. Hello, ming amade lay from Highview. Good morning, my friends. Taram nok chari Highview. Paul tawjari bai khamu khurapam le kaideni mai. Highview kari happening? Yam ten tang no wapam tang bukhatage. Highview. Akhoi gi hojik si lorok pantha oibani na hojik si lobuk lojai da gari thojan ba yadrabani na. Thai gi akhoi gi phauji hongkalaga toren torban na jaiba aduga mesin na yaibane torban da akhoi gi taru si loina kamchallabani na hojik toren torban ta ba akhoi di taru du gi apatpa kumba si manam si hojik ising da lakpa habe haure ba. Masi yaragadi pajasina khara gyan tabi masing tang tawjasning da bai tare. Madum tang haijage na in tawjapane maro. Thagachari thorom sida haibirakpa mari lainaba sing tabi boishanu adongi
थमोइदगी थोलकपा वाकत असि मरी लेनबसिंगना हाइतारे अदुगा हनना मथंगी कॉलर अमा मुलखचगे हेलो मिंग अमदे लेफम हाइबियु हेलो कनजित अदम कॉल तोबिरमे दबो थोरमसिदा फोन चटपसिदा दम खंगरबर गइनो मथंगी कॉलर अमदा म खुदोंग चाबा पिजरी मिनिट खरा लेजरी ngasi मिनिट 3 कुंबा लेजरी हेलो मिंग अमदे लेफम हाइबियु कॉल दी चले अदम वा ngangbidre aduna waro bibe ade aduga thoromsida wa ngangoi da boradi call tobirakta ba hanna hana nolokchari aduga simatang di khangbiyu adom na once call tawraga sumaina tawraga di amuk hana adom phone thoromsidi yawbu phangoi haibasi maram de khoina hairi number sing si sanarak number ni haina lowdoribani aduga number punamak to amu hana chaloi doribani hello ming amadi laifam haibiu ai nào vi đâu riêng cái cái ra cho hai cái cả report ningon ta câu cái đó thành ta thay ningon chakobagi masi thoromsi thagi badi kuire do crime report se khanbadi yada bani nobi ado hauji makki de khoi khanbagi keno si chana de haitare anyway ningon ta câu mai asa yes ningon chakobagi mayagi lila yamnung siba lila amani crime reports oiragasu asengba thokiba thodok amani aduga ming leifam maming matha haitare adudi onthok saba aduga ningon chakobu numita thokiba yam thamoi sokpa duguma thodok amani aduga thagachari habiragli basigidama ichalna tharomsida ningsing birakpa hanhana thagachari mathangi kolar amada khodong chaba pijage hello ming amade leifam haibiu hello asisi call farak tawe am yawi hai tare call si chale ga tana daba network no rambe yai maybe mathangi kudong chaba da pijari hello ming amade leifam haibiu hello 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 tajari ming leifam haibiu sar bahunda covid ina matang nang wai jaman de haji nang ba covid laina ke doroba koi covid ina sia masi koi ya sana ra mi ke ya inga nga mi ke ya na lao ba so bi ga pu mi matang sia masi ama tanga na tre adana ana dramena koi na be ngalai ba usung si ba ngalai si ni sama tang kun mamun ni ni na ji sing ku tham se na kan kan le ko han Haibio ado hoji adom na habi ningi se karino mi masing hengat kani habi ribra kari habi ningi bano kari khongthang local haningi ko haji ningi bana parja ko ma ma se ko ye ya la guru ba am sung ai sang ai sing la guru ba jana ka man ji phajra ngam ne ra ga ko ye ha le na si khra control to ngam na ko hona sia haji ningi ba jar thagachari achomani habi ribase do koi prajamiyam de hai tare aina sutak pa yaroi ado adom na sutak pa yaroi koi prajamiyam di amna khang hai loina khang ba hi bangak tani ado masa na gyan ta dringai sungya yaroi ai marks upo hai jibu mingon hey marks upune haraga mina do haraga upi dogja te sungup e upoi nang naga haira diga hai dogja ni koi furup sigi oina ado kari gino masi puno maksina kari kai tharakani hes masidi marks uptre di laina si longnei ye ai kana macha masu le hey marks upu kai gino nang marks uptre du kai gino haidana sigumbagi thaksi yaudringai ne chief minister na phaneyam laurasu police na phaneyam pharasu fine phaneyam laurasu sungya yaroi koi silam sidadi adu maram di kaino no koi sidadi mina haibe yate adana masi kari gino lai so hibagi ni natraga haitabai ni haibe su khangde ama khangde adu gyan di khara tanadre haji huju kaithel thokpiu kaithel da kana mark so pi ge jamte yengbi adana ama ni de hanu uptabani pojon maso dum khadang makha da upi leiba lakpa so khadang makha da hauzik siningon chakobogi kaithel chinari ba mi si krik ine kanana bunga ige kanam ta ngak ta bani aduna di nong madu chani lakta ba ngasi chani lakpa hai se ai nare khangda ba mi chani marfu du ne
chani marphu jina ngasai mai mung manung loinarmani lekai mi loinarmani mana mi myam santo mamne santoi jing do hayeng hangset ong masa nungai ra roi adai mu test torani makhoi chu mu lekai da mi myam loinaroni makhoi no myam santo mani aduna sunglep leptana hojik sin no magi chani na khujing oiraga chahum na khujing oiraga laisin aduna akhoi purup se gyan taminarasi ga haibada tabi thojana te aduna yam lugre isa na gyan tadringe sungya yaroi aduga luri bo wafam di sana gyan tarak pangai rak pada ku yo na handorim ni no sini uji lady bo wafam se na hayam sigraza ni uji mayam khangbiu siri sing je nongma da taruk sire mari sire ga ji chahi kunthra gi mari adi kunthra suba na ha ga yam siri jani aduna yamna section bam thoi hai tare tension jage wafam se aduga matam su loisile hello mengama de life form haibiu ano ko sa ko thagat sare awan ngom degi wakam samene sa taram nokchari somen haibiu kari habini sa video diamond sa yamna bade nungai na tajebo uningi waron phongtok pamatamda kon pawiraga wahi khara de haining badu haida bida thamjan badu sabar nungai jada basa masi kari hangorni somen khoigi chak charing da hinjang hauna charaga yarak tanga maru yogumani khoigi khujin da tum jang bai do nungai gidraba thabak ne chak charing da sam yet pagumani adu masi hoi network na nungai tabagi haibale du phone du pairoi do ro thingang oi do thingang biranu phone du namchan doini mine tawbudu su chilan doini paira kandana khangboi lakpoi wangang bangam moi dorimni adu masi kharga semdok piba phai hai tare somen tabda su nungai ti akhoi da su thorom yam nungai ti yamna ju nungai jada adu hoi ada sa amana koi ningo patse law khawju yamna phangnadre ko yamna ju ara ba hoi adana sai ponara mana haibi go ising yamna chaw khatte ha go madu koi nungom pata chu yam chawkhale ga to sen hai ni sa madu koi mari leina bajina yengjan bira ga thado pam ja hai do tam thi bira ga yam thaga na sanjo ado sa masi hai ga thamja thaga chari somen yam ngai je habirak ba gyani sor ning thok jamna su sar kari go mowa pham amatang thamjege live to phone toruk laga caller na karan tawbuse yamna nungai te aduga makhoina kamaina call tawbiragga maside chumna niyom taw chana tawbiradi nungai ne na haiba wafam ama thambire gyanesor ning thokjamna thagachari sar gyanesor haibirak base fajaba amadi fajadaba haibase madum mayam so dum taraga dum khangi sine aduna marak sida sigum masi tawhaning dabagi wafam ne akoi gi so hena tawhaning de adu bata seng badi call si tawroga chatkibadagi chatloi do malaga ko chatkibadagi khangboi lakpoi tawba so dum yaw bajani sumaina tawbase anyway thagachari somen haibirak basigi dama yam haibire mayamna sumaina tawbasi nungai ti fajade haibasing se yam thina nana chaibirak basi yawi call tawbirak laga sanabi ganu thorumasida miyamgi pungning loksing amana amagi tonga lam ke adagi magi pungning gi warol thampham asina haitare aini yumda leirakanda karamba lamda kari thoibage karamba lamda kari ngangnari bage haibase khangbanga banate adubu thorumasidagi khangbangami karamba khunda karamba lekai da kari wa ngangnari kari lonchat chatli karamba wakhanda leiri bage haibase yumda famna loina khangbangame ada aina loina mak lamsing chatluraga khangbangambadi natte anyway hello meng amade life from haibiu hello sukhaw dai ma me mane jabu kai khumna uperi mana thagachari haibiu akoi gi hai tara akoi gi diamond channel je sukhaw dai mana nuaina tajari ma ye khengna jabu shi ma hai janing ba ado ima gi go ji yam na putle ba ko ado hatak je kalak na tawbiri kamai taw nge Christina kaino khoi gi train chanbado adumaina saanga tawbiraga huike train chandagi tawbiri ai isada tamjaningdana ai imana tawjarakpa ado imagi hingwanje khara phagadra sumaina ga khara tawbidana ga isumga chakhadi ko phagadra imana chada tamjaningna tawjarakpa thagachari ma hoi soidana lekai club na toruk thabak thopaba thabak ni haijaba tare aduga hanana thagachari ma imagi drains tu changragadi sing kada tungbudu farani hai tare thagachari thorom si surga birakba ngasigi thorom asigi iroi loiba call ama lokachage hello mingamadi like from haibiu hello ai kasindagi ne tamanu rene tamanu ren thagachari hanbada ai koigi mayam tabiri besingda ai yamase hana motang sak ta thok chage diamond radio gi achauba mateng pangbirpasing manungda yamasi somani tamano rena haitare UPS backup ama haitare lupa lising kun mung hena piba ma
ꯄꯤꯕꯤꯔꯛꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯩ ꯄꯨꯄꯥ ꯕꯦꯛꯑꯞ ꯇꯧꯕꯁꯤꯗ ꯅꯣꯏ ꯕꯦꯇ꯭ꯔꯤꯗꯨꯗꯤ ꯂꯩꯖꯔꯣ ꯑꯗꯨꯒ ꯃꯦꯆꯤꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯕꯅꯤ ꯍꯥꯏꯗꯅ ꯏꯌꯥꯝꯕꯁꯤꯅ ꯄꯤꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯔꯤꯕ ꯄꯨꯁꯄꯔꯥꯅꯤ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕ ꯑꯣꯏꯅ ꯀꯝꯄꯣꯖꯔ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯅ ꯑꯗ ꯀꯤꯕꯣꯔꯗ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯗꯥꯏꯇ ꯂꯧꯕꯤꯈꯤꯕ ꯏꯌꯥꯝꯕꯅꯤ ꯀꯛꯆꯤꯡꯗꯒꯤ ꯅꯣꯔꯦꯜ ꯁꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯟꯅ ꯁꯛ ꯇꯥꯛꯆꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯦꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯔꯦ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯀꯛꯆꯤꯡꯒꯤ ꯑꯅꯧꯕ ꯄꯥꯎ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗꯩꯗꯤ ꯀꯛꯆꯤꯡꯗ ꯕꯥꯏ ꯏꯂꯦꯛꯁꯟꯁꯤ ꯍꯥꯜꯂꯒꯨꯝꯕꯅꯤ ꯍꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯕꯝꯕꯂꯥ ꯊꯥꯕ ꯂꯥꯡꯕ ꯍꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛ ꯂꯧꯔꯒ ꯂꯥꯛꯑꯒꯗꯤ ꯀꯛꯆꯤꯡ प्रजाꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗ ꯀꯣꯔꯣꯅꯥ ꯑꯁꯤꯃꯗꯤ ꯀꯥꯎꯕꯤꯗꯕ ꯁꯦꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗ ꯂꯩꯔꯤꯕ ꯂꯩꯅꯥꯁꯤ ꯀꯛꯆꯤꯡꯗꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯚꯣꯠꯀꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯚꯣꯠꯀꯤ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤꯗꯨ ꯍꯥꯟꯅ खितंग निंबा कायगिबा कांगबुना हराउबा हौरकपदा काउथोकपना लैनासी कसिंगदा हेन्ना पाक्थोक चाउथोकपनबा आइगे साइडतगी वीडियो ताबीबसिंग अमदि मयाम पुनमक्ता मदुदंगदि खर चेक्सिनबनबा हाइजेगेना खुदोकसबने याम नुंगाइजे थमो हाइबिरिबसे अदो कक्चिंगदा हुजिक वरिबा मोंगसिदा मयामना हराउबदा कोरोना सुनिंगसिंगबियु अदुगा कोरोनाना खुदोंथिबा थोहनबे याय अदोंगे हराउबा फोंदोकबियु करिसु कायबा लेते तौबददि कोरोना सिखरा मुक्त निंगसिंगबियु हाइना चेक्सिनवा थंबिरकपनि हाइतारे अदुना थागचरी तमनोरेन थोरमसि सरुगा बिरकपा चेक्सिनवा सुमना हाइबिरकपसिगिदमा हन थागचरी डायमंड रेडियो की माइकेदगी ngasigidamakta matang asida pungningi warol thorom losinjare hayeng su soidana lakpiu thorom asida miyam punama manipur gi mafam khurimakta kanana kari khalibagi kari tawribagi haibadu khangminasi loinana tongan tongan ba isu kaya da mangda tariba sing asida domna khangba lerebadi praja miyam da share tobiu adongi akhangbaduna adom khaktagi oibiganu aikoi mayam punna khangminaraga aikoi punna matam punamakta chatminasi hingminasi loinana ngasigidamakta di tabiriba sing ba mukhana james hagurjamna खुरुमजरी चलो पुनः हौदोग्लुरसी चलो वारेप नसी लौरुरसी मार्क्स उत्रबदी निंसिंग हलसी कोरोना बूथ हिंगलसी मार्क्स उत्रबदी खंगहलसी कोरोना बूथ हिंगलसी चलो अनिंगबा पांगथोकलसी चलो वासक अमा शाकलसी चलो पुनंगाक थोकमिनरसी अनौबा अचुंबा ओय हलसी सापुन सिजिनरसी सामथोकनी खुद सा सेंगदोकनी लेपा लेपा येंगनी मार्क्स उत्रबदी निंसिंग हलसी कोरोना बुथिंगनी मसी अनौबा सिंगनबनी आइखोय पुनमायोग नगदबनी पुंसी असीगे वाजरदी वाफम असी आइखोय इंगदबनी थीतरुक लापथोकलसी अनौबा खोंग थांग थांगनी मियाम पुंबगी खनगनी मार्क्स उत्रबदी निंसिंग हलसी कोरोना बुथिंगलसी मार्क्स उत्रबदी खंगहलसी कोरोना बुथिंगलसी